ꯅꯨꯄꯥꯅꯒ ꯈꯔ ꯅꯣꯏꯇꯛ ꯇꯧꯕ ꯒꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯡ ꯀꯪꯕ ꯅꯨꯄꯥꯒ ꯈꯤꯇꯪ ꯅꯣꯏꯇꯛ ꯇꯧꯕ ꯅꯨꯄꯥꯒꯁꯦ ꯒꯁ ꯂꯩꯕ ꯍꯦꯛ ꯌꯦꯡꯕꯗ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯤꯇꯪ ꯅꯣꯏꯇꯛ ꯇꯧꯕꯒꯁꯤꯅ ꯁꯨꯝ ꯍꯦꯜꯂꯤꯗꯅꯀꯣ ꯃꯌꯥꯝ ꯋꯦꯠ ꯂꯣꯁ ꯑꯣꯏꯅꯤꯡꯉꯗꯤꯅꯦ ꯗꯥꯏꯠꯇ ꯑꯦꯛꯁꯔꯁꯥꯏꯁꯇ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯔꯣꯡ ꯄꯔꯁꯟ ꯑꯃꯒ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯃꯣ ꯑꯗꯩꯗꯤ ꯋꯦꯠ ꯂꯣꯁ ꯊꯨꯅ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯅꯠꯇꯦꯗ ꯀꯔꯤꯅꯣꯕ ꯅꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯍꯥꯟ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯅꯣꯏꯇꯛ ꯇꯧꯕꯅ ꯈꯔ ꯐꯩ ꯍꯥꯏꯔꯦꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣꯗꯨ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯤꯅꯔ ꯇꯧꯔꯒ ꯂꯥꯛꯑꯕꯅꯦꯕ ꯗꯤꯋꯥꯂꯤꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯗꯣ ꯊꯦꯡꯅꯔꯛꯄꯗꯒꯤ ꯅꯣꯏꯇꯛ ꯇꯧꯕꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯗꯤꯅꯔꯁꯤ ꯑꯃꯨꯛꯀ ꯍꯟꯗꯅ ꯇꯧꯒꯦ ꯆꯥꯛ ꯌꯥꯝ ꯆꯥꯁꯟꯕ ꯍꯧꯔꯒꯦꯅ ꯇꯧꯔꯨꯔꯦ ꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯋꯦꯠ ꯂꯣꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯗꯤꯅ ꯑꯃꯨꯛꯀ ꯑꯀꯣꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯛꯑꯦ ꯅꯠꯇꯦ ꯍꯥꯏꯅꯤꯡꯕ ꯁꯨꯝ ꯍꯥꯏ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏꯌꯦ ꯀꯔꯝꯕꯅꯣ ꯐꯔꯤꯁꯦ ꯍꯥꯏꯕꯗꯣ ꯈꯟꯅ ꯇꯥꯟꯅꯔꯒ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯃꯗꯨꯝꯇꯪ ꯇꯪꯗꯥꯡꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯕ ꯏꯆꯤꯜ ꯍꯥꯏꯕ ꯌꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯀꯣ ꯍꯥꯏꯕ ꯌꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯇꯧꯕꯤꯔꯣ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯐꯩ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨ ꯐꯣꯂꯣ ꯇꯧꯔꯒ ꯂꯩꯔꯤꯅꯦꯕ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯤꯅꯦꯕ ꯀꯣ ꯑꯗꯣ ꯅꯣꯡꯃꯅ ꯋꯦꯠ ꯍꯦꯟꯒꯠꯍꯟꯕ ꯅꯣꯡꯃꯅ ꯍꯟꯊꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯣꯏꯇꯥꯔꯒꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯀꯣ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯨꯅꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯈꯟꯅ ꯇꯥꯟꯅꯔꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯣꯏꯅ ꯉꯁꯤ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯑꯃꯗꯪ ꯍꯥꯏꯕꯤꯔꯝꯃꯨ ꯅꯣꯏꯇꯛ ꯇꯧꯕꯗꯨꯅ ꯐꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯦꯠ ꯂꯣꯁ ꯑꯣꯏꯍꯟꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯈꯟꯅ ꯇꯥꯟꯅꯔꯒ ꯑꯐꯕ ꯃꯥꯏꯀꯩꯗꯨꯗ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ